lupa lak tara dugi mathakta khajitanga hapaga akhoi handokjara kyaba aikhoigi piklibi angang nupi masa amadi nupa masa do akhoi de hanna pibi waba lupa lak tara do onte akhoi ne pamse mihat pado pamini aba kuki laloba ahum phare hairi ko kuki laloba ahum dona kari gi phari bano mihat pasiga mari leina bagi phari ra piklibi angang nupi masa amadi nupa masa do hatpada mari leini haina phari ba oiramba taraga di hairi ba mihat pa ahum dusu makhoi su sibagi cherak pibi waba nongni ka pharaga jail da thamani nongni ka pharaga lokap da thamani nongni ki matung na makhoi do amka thokla ani amuka mu maitei hatlani amuka maitei hatlakpa matamda irang tholokpa ma irang thokla ani irang tholokpa matamda amuka mu hairiba miyoi ani ahum phare na hairani aduga amuka nongni jail da thamani adumaina makhoi do sum kallaga thamdoi reba public na haurakpa irang se asigi matamduga makhoi humda kanbagi tamakta phari bara karigi phari banaba meetei ama hatlani meetei ani hatlani meetei hum hatlani adu loraga miyoi amani ka pharaga phajanaраga mihatpaga mari leinaira leinadrira karigino do nakhai siangna haibiwaba akhoi pami mado lupa lak tara na te lupa lak tara dugi mathakta khoi khajitanga hena hapaga akhoi handokjara ke akhoi gi asiba angang ani do akhoi de hingna pibiwaba pirakpa kanana ngamdori ge ba akhoi gi meitei masa hatokpa gi matungda meitei hatpa gi matungda lupa lak tara pige kun pige haraga akhoi tumina leigadra ba phari ba kuki lal hoba hum do kari maram gi phari bano adu thangai siangna akhoi de haibiwaba mihat pasiga chenana mihat paga mari leinana phaba taraga di makhoi du sibagi cherak pibiwaba kharani khak jel da thamaga amuk thadurokpa gi oiraga di makhoi do phaba gi kai kana rage ba amuka khari le thoklani amuka meitei hatlani ba amuka mu khari amuka mu phajana dori raba adumaina sum tawna lere senga si chahi ohum phare ba meitei sibu apang boine season ba se season bigi na pham se haijage ba lupa lak tara piraga meitei hatpa lupa lak tara piraga meitei hatpa yaraga di lupa lak tara khak piraga meitei hatpa yaraga di karamaina leibak se ing dori banwa akhoi paai badi mihat pa puthokpiu mihat pado puthopio kuki laloba ahum phari bado karigi phari bano adu nama siangna haibio phomse simaka haijaningi ko nongni khak phabagi tamakta nongni khak jel da thambagi tamakta kuki laloba ahum phare na media da wa lak thokpado adudi khajitang penja de phomse si haijaningi leingak na hujik lupa lak tara pire hairi bado adu ekhoi thagat tab sungamde adugi against da haijabadi nate adu bo khoina haijabadi lupa lak tara pire ga meitei masa hatpa ya baraba lupa lak tara donte ba khoina pamedi mihat pa dunia ba kuki laloba ahum phari bado na karigi phari bano adu su mayam da thangai siangna siangdok piyoba mihat pa ga mari leinana phaba taraga de makhoi ju sibagi cherak piyoba jel da thamaga nongni khak leiraga mu thadorok pa adu nate ba khoina pami basi leiriba hoji BJP की खांदे कांग्रेस की खांदे लेरिबा अचोबा मिनिस्टर MLA सिंगना हौजिक करिगी तुमिना लेबनो वा अमा भाव करिगी ngamdiri बनबा दिल्ली दा हौजिक लेबा यारो पार्लियामेंट दा खांदे लेरिबा संसद ता करिगुमा कुकी की मथकता माइतेना अटैक तोरमा तारगदी वा लाउना लोइनियाबा वा लाउना लोइनियाबा लेबा यारो लेबाग इरांग हौरनियाबा अदुबो मैतै मसा सिबनिना मैतै की मथकता बम थादरकपनिना मैतै हातपनिना हौजिक कनामसु इरांग थोक्तेबा मीडिया चैनल लेरिबा नेशनल मीडिया सिंग दा खांदे लेरिबा खोइगी अचो असंग लेरिबा सेंट्रल गवर्नमेंट लेरिबा मयाम दा असिगी मतंग वाफम अमा हौजिक थमक्तिरियाबा पिकलिबि नुपि मसा थातरे ता फाजरिबि सही मंगा ता फाजरिबा अंगांग असुगुम्बा मिहात pa kayama maitei gi mathakta hujik thoi basida karigino akhoi gi central government hujik wafam amba thambidri base asi wahanga moina hangjagya ba kuki gi da oiramo hujik delhi da loirani protest mayamna chatpa yara royaba adu ta natana national media mayam da loirani ba adu ta natana central government khangde leiriba mayam film actors khangde leiriba mayam do loirani ba wa launa kukina action torpa matam di kesum haira maitei na reaction khar torpa matam di adugadi thangatna ba video mayam se loinia ba thangatna ba mayam se kuki nupi ani du tawre ba matang di mayam puramakna wangang kheba adubu ngasi kuki nupi du ta nupi ra ba maitei masa pikli bi nupi masa thatare ta phare badudi hatoi badudi adu nupi masa na ta baraba असीनेबा हाइजनिंगी बसे को सेंट्रल गवर्नमेंट गिसु आइना मफम द थमजगदा वफम दि अमदि लेरिबा फिल्म स्टार मयाम लैना को मखोय गी मरक सुना ममांग द वा ngang गेबा ngasi di wa ngangak तेबा असीनि मैतै द मिथंग मिखन नाइबगी थबक थवम कया म तौरि हाइरि बसे को असी को वफम से हाइजनिंगी सेंट्रल गवर्नमेंट दसु हाइगा दबा अमदि लेरिबा अखोय फिल्म स्टार मयाम गी मरक तसु कुकी गी मतंग दा कुकी नुपि अनि दुगी मतंग वफम थमगिबा सिंग द अदुगी मतंग दा हाइरे वफम से हाइजनिंग याबा करिगिनो मैतै मसा सिबा मतम दा इमुंग मनोंग दबावना सेफ ओइददि कदाइदनो सेफ ओइदोरि बसे ममा मसा तुमिना बदा सेफ ओइददि कदाइदनो सेफ ओइदोरि बसे
Kuki da torma targadi Delhi ka se jantar mantar ka se pokhaira ne ba mayam national media mayam se pokhaira ne ba maite da to boina tumina leyaba akhoi hujik tumina leyba yade lupa lak tara do na te khoina pam se mihat pani central government su khangbi ga da bani mihat pani mihat pa puthokpiu mihat pa kuki terrorist illegal immigrants kuki narco terrorist mihat pa singdo puthokpiu karigino hanjin hanjena kuki phurupna shanti thugai ba adugma kuki phurup sigi mathakta chap chap action lokhot pidri noi wafam se asi simaga haijaning aduga kanagumba ibung yupa amadi ichinau ima ichinau mayam karigumba hanaki matang siga manipurda thokpi gadaba leiragadi akhoi gi hauji maitei gi icha amadi maitei gi ibung yupa kaya ama asokapan taribasida yengba chatpa amadi saruk yaba chatkadaba oiragadi akhoi punna thokminasi ai ngasi hayeng kharani sigi manungda ai thoknaba khanjari aduna mayam chatkadaba taragadi mayam susum saruk yaminasi afam jesi haijege lamdam kya da leiba ireisa khuding ma kya famda nga hojik hojik ibong ipa kaya ama soktuna rasmedi city ama di rims ta su leyena mayam tare ko aduna sokapan kaya leiba sida mateng pangning ba leiragadi aina pizari ba number sida mateng pangbiu manipur gi wang model leiriba asam da natana asam gi wang modam apam pam khuding mak ta leiriba pokchen char pi kaya na angam ba mateng karing ba pangning ba targadi maming matha ga loina ne address ka tawraga mateng pangbirak na ba amadi mateng pangbiu haina aigi channel gi maigedi gi me ange famda pizariba number amadi QR sega mateng pangbiraknaba me ange famda amakaso hanna ikok nonjari ibung upa kaya ama soi hai ko adagaidi rasmedi city da su kya ma lei rims da su kya ma lei na hai ko aduga khutta panbadagi sokpa khongda panba dungba mayam ama lei adu tanatana jam thina phubirak pasu lei ko asiga aina haijani wafam di aisu manipur hojik thoke tawre khoi mi ani chakani mi ani chake na khalliaba mi ani jato hangara da gi bhara sa yemu makha chatpa yare makha da chatpa yare akhoi hojik makha da la gi ba adugi aphabata gi risk kana na lawdori bana hojik flight te chatto ise mi ani hangara da la palising kun thrai na sangane aba do kun se chawkhra senpa amne ba kana na pidur me kun thar se asiga tumina phamna lebesu leining dia ba hojik asiga ngasi ningtho khoromda malom romda adagi ngasi ima mayam ama amadi ibung ipai chinaw mayam thoi bodo adumaina hojik su hojik ai hojik asam da le khoi ngasi vote ni ngasi ai vote ha pura halai aba ko ado hojik ticket jeng basika ticket se tangi ba khutang asi sarkar na hojik sarkar akhoi sarkar taini haireba sarkar na akhoi gi ticket akhoi chana bai ticket pibi rak pra sarkar na akhoi chana bai ticket pi duri braba ngasi iram damda akhoi gi maitei siba na ba thoi basida asida akhoi tumina phamna lei thok tori braba mafam pura makte mayam change tori base kamaina hojik mayam se chang lopno se flight ta lak tori raba akhoi hojik chana bagi hojik chat tori base chat kya to da ticket se ubada khangi ba ko ticket se ubada khangi akhoi sura cha jaba ngak tani na ko da mamang da di isa gi leijaramba kena FD da gi kaide loi thugaina lupa lak mari manga he na isa gi khara leijaramba do loi thugaina loi graba hojik ti adumaine sen jo pai deba didi chala di aso open kya da so koi changni kani mai sita pura chat ka dro mateng khara su pangninga kani ko yamba yam da ba adumaina myam ma leyaba aduni hojik khali base chinaw myam icham samna yamna ligna lupa lising ahum mari manga da hangaranda tau yaga da bada hojik lupa lising kun thra sang duriaba aduni hojik tau duri base ado chaw gara ba senbam ne ba asini hojik tau duri base ase chinaw myam wafam se khasi tang thanga chapni pen da badagi ko ticket se aduki matik tangi ticket se aduki matik tangi ba makha da chatpa yare makha da khoi la agya ba adugi risk kana lobi duri bana mutang haibi ro ba makha da khoi la kya ba aduni haige te chinaw myam aduni aduga muka haija ga dabri kana gomba aikhoi gi leiriba pokchen chawbi singna kari gomba mateng bani ba taraga so mateng hasitang pambirak na bagi aikhoi gi aigi mamang da number am se pije gi bani ngasi so number am pije ge haiba number se da mateng pangbiu donation haiga dara kari haide ba khangdare akhoi gi leiriba ibung yu passing gi mafamda amadi soi ba palliba singdu gi mafamda aikhoi gi leiriba hojai asam tana mapanom da leiba mayamna kari gomba mateng pangning ba leiraga so minga amadi leifam address ka loina na pibiraga ibung yu passing gi mafamda mateng pangbiba kya leiragadi mateng pangbirak na ba makaso channel gi maigede so haijege Kuki ahum phare UK ne gi miyo ahum phare hairi ko phari ba UK ne gi miyo ahum do meetei hatpa da chena ba UK ne gi miyo ahum dara natragana phari ba ahum do kari maram gi phari bano ta semakna mayam mang da thambiwa ba akhoi gi leiri ba sarkar da hari wafam se thamjage UK ne gi miyo ahum phare UK ne gi miyo ahum phare di hairi ba UK ne gi miyo ahum phari ba do phari ba miyo ahum duna
aikhoi meitei mathakta bom thadarakpada meitei mathakta landabada ngarang nahan mama ga tumina bada mama masa punna tumina matamda bom thadaraga angang piklibi nupi masa thatai ta phajaribi amadi sahi manga ta phajariba angang do bom duna pan badagi leikhidare sire mama do laikana leireba aduduga mari lainana phari bara adugai duga mari lainaram bara mioi ahum phari bado adu tasi mangna haibi oba meitei mathakta bom thadarakpada angang hatpada chenaba uk ne gi mioi ahum phare na haidori bara uk ne gi mioi ahum phare uk ne gi mioi ahum phare adu khakta hairaga yadori bara kari gi phari bano phari badu gi maram do haibi oba aduga meitei aikoi gi icha siri baneba akoi huji aikoi gi irang se phajalanaba irang se nengthanaba adugi tamakta uk ne gi mioi ahum phare kuki phare na lauthuagadi aikoi tumina leigadraba phari bado karigino ngasi yengo tronglaubi romda and malom romda mayam amana sarahen bagi khongjang changjalai adu oredi mayam se hoji khoisaunari baneba asigi tanja asida irang thoktana bagi tamakta oiram basu jai adudi tasemangna haijaba ngamjaroi ko adubu uk ne gi mioi ahum phare hariba mioi ahum do kari maram gi phari bano aikoi angang hatpada chenarambo oregadi makhoi hum du sibagi cherak bibam thokpara thoktabra pharaga makhoi phare di haini mamang su kyama kuki gi uk ne gi phare adoi ke ne bi gi phare mayam ma hai ko kuki gi smaina phare di hai adubu फाबगी मतुंगना मखोइरो करी मरम के फारि बनो करी दे चेनरम बनो असिदि एखोइ खंगदेबा जिरी गी थौदोक जिरी दा मरा लेजद्रबा पिकलिबी अंगांग अमदी कया नुपी अंगांग यावना फारगा मिहाथिना हाथखरे अदुगी मतंगदसु एनआईएन इन्वेस्टिगेशन तौरे हाइरि अदुगी मिहातुगा चेनबा मियोइ कया ngasi जो बावदा हालगे मियोइ कया चैराक फंगरगेबा होजिमु यूके नेगी मियोइ होम फारे हाइरिबा uk ne gi mioi ahum phari ba mioi ahum do kari maram gi phari bano kari de chenaram ba gi phari bano makoi do poppy plantation gi maram makoi na drugs gi maram da phari ra mihat paduga mari leina na phari ra mama masa hat pada chena angang ani do hat pada chena ba mama do hojigubdi hospitalized oina leyaba adugi mari leina na phari bara natraga meitei gi yumromda ngaitana nongmei kapakpagi phari ra natraga na meitei gi yumda mayam su uramni local answer phum duna leiramado attack toramado adugi phari ra kari maram gi phari no tasimangna haibiwaba phari ta hairaga akhoi do chamam na hanna thambase asi nungaite ba kari gumba akhoi gi pikli angang ani do hat pada generam ba taraga di makhoi ahum dusu sibagi cherak pibam thokpura thoktabra se haijening ba aduna leiriba lenga ki akhoina mafam da haijaga dabdi uk ne gi me ahum phari hairiba ahum do kari maram gi phari bano asi simakatang nakhai sengna haibiu होजी अमुका हाइजगदबदी मणिपुर नतना मणिपुर की वांगबदा लेबा इचनाव मयाम पुनमक पुंजलगा हौजिक अखोइ करी तौसी अफम जसी हाइसी हौजिक तुमिने लेबा मतम नतेको सही अनि अहुम सुजला अब सिबावना सही अनि लालगा सही अहुम लोइदुरबनी सही अहुम सिबावना हौजिक मैते हाटपा लेप्त्री हौजिक सु मैते हाटपा लेप्त्री मैते मसा पिसक फावना हौजिक सु सिबा लेप्त्री अदु ओइरगदि अखोइ करी तौगनी पारी मोम चैनल सिबु यंगबिरिबा मयाम पुना पोयु इकाय खम नजरी हौजिक हाइजगदबदी हौजिक असुमाइना मिट की ममांगदा इचा सिरी इमित की ममांगदा इबुंग युपा कया अमा सिरी अखोइ इबुंग युपा मयाम अमना असि यारोय हैना थोकलाइबा इमा मयाम अमना हौजिक थोकलाइबसे अखोइ मयाम अपुन मोइना लेमिनसे अफमसे सिसे हाइजेगे अदुना हौजिक अखोइना खोलाव लाउद्रगदि क्रम मतमदा खोलाव लाउदरिबनो सही अहुम सुजले कुकी सिंगना हौजिक फावना हाटपा तुप्पा लेप्त्री हौजिक फावना कुकी सिंगना आइन काइबा थबक तौरी असिगे मतमसिदा अखोइना तुमिना लैदोरि अदुना सेंट्रल गवर्नमेंट ओइरसु स्टेट गवर्नमेंट ओइरसु अखोइना करी तोबम थोई हेबसे अखोइ म्याम पुंजलगा अखोइना सेंट्रल गवर्नमेंट गे मनाक्ता अखोइना करी हाइगनी अमदि स्टेट गवर्नमेंट गे मनाक्ता लेरिबा मैते अखोइ म्यामना करी तोबम थोई हेबसे मणिपुर खक्ता नतना मालेम पुमदा लेरिबा मैते म्यामना अखोइ हुजिक अपुन मोइना लेपगा तंजासिदा अखोइ करी तौसिगे बदो अदो तौमिनेसे अफमसे असिमखा हाइजगे अदुगा मकसु हाइजगे ngasi aina thamjaribo wafamse mayam punamaki pongni jinhanjaraga mayam punamaki mafamda hari wafamse thamjabani maite ekhoi punjanbagi matamse hojik phawna yodribara maite ekhoi je punjan giroi drive wafamse simaka haijeningi ko manipur leiraga maite ekhoi gi changja pham maite ekhoi gi iramdam maite ekhoi gi iron maite ekhoi gi haurafam punamakse manipurni aduna manipur sida hojik asumba irang haurei basida manipur sida maitei hatai basida manipur sigi tamakta akhoi myana leptragadi kanana lepturi bana akhoi gi ina akhoi gi iramdam akhoi gi ichiniupa akhoi gi ima akhoi gi ipa akhoi amatta oina lepminaraga mayam iramdam kanminasi ijati kanminasi ifrup kanminasi amadi yelomi myam punminasi afamse asimaka haijegi
aduga karigino paujel amtang pizege aikhoi gi asam da leibiriba mayam puna gi afamda Young Manipuri Council Assam gi President na ayukta phone tawrai aduga wafam kaya ama thambirei hairiba wafam se ai isamang na su yajai maramdi hauji aigi imit imangda aikhoi gi imit imangda aikhoi gi isa siribani aikhoi gi isa hatlibani ngarang maksu Rajmidi city da ibung ipa kaya ama laikan nari amadi rims ta ibung ipa kaya ama laikan nari aduga leitaba kaya am su yauri bani adugi amangda su piglibi angang nupi masa nupa masa so kukina bom thadara kodagi leikidaba thobani mamaduna laikan nari bani tanja asida Young Manipuri Council Assam gi President na thambireba wafamdi aikhoi Assam romda leiriba Borak Valley amadi Brahmaputra Valley amato ine lepminaraga tanja asida harau kumai hairiba harau kumai thabal chongba amadi cultural program mayam se khani gi oina aikhoi lepmina se na wafam kaya ama thambirei amadi makhoi gi maigei dagi su press note ama thokre na su haibirei ko aduna aina su hairiba pawjel se myang famda pawjel se ma thamjabani Young Manipuri Council Assam gi President na thambirakpa wafam sida aikhoi mayam so apun moine lepminaraga tanja se khajitang hojik harau kumai pangthokpa amadi thabal chongba kuma pangthokpa se khajitang matam sadabra ina khanmadagi khani khakti aikhoi harau kumai amadi asuma thabal chongma se aikhoi lep sia begi wafam se simakak thamjage aduna President na aikhoi gi inau ibungo haigadra isa haigadra Roman luangi wafam siga su ai isa makso yajaning wa phongdok se aduna mayam da su hairiba wafam se phongdok chabani asi ta semakna akoina thingi haibagi wafam se haijabanate mayam apun moina lepminaraga aigi isa sirpa matamda aigi ibung yupa sirpa matamda aigi yumda awana tarpa matamda aina kamaina harau doribano aduna ngasi Manipur da thoibasi aigi ibung yupani aigi isani mayam sina aikhoi gi ini aduna iramdamda awana tarpa matamda aigi yumda awana tarpa matamda akoina kamaina harau kumai pangthok doribano aduna Young Manipuri Council Assam na phongdoi bo pham sida ai samaksu yaningwa phongdok sei aduna mayam gisu wakal se khajitang khanda minaraga mayam gisu mot khajitang thambi si amadi hairiba pawje sina phangba taraga di khajitang video se share to minaraga mayam gi pham da pawje se yona bagi tamakta aina video se pujarakpani tasimangna thabal chongba amadi harau kumai mayam thingjaban na chade aikhoi matam se khajitang sa dabra haiba dagi khanin tang akhoi lepsi aina wafam se mayam gi pham da thamjabani aduga ngasigi wafam sigi matang da thambiraiba press note sisu mayam su phangamani ana khanjai adubu amukasu ai press note sisu mayangi famda thamjarake asi haijaraga akhoi apun moina lepminarsi iramdam kanminasi izati kanminasi ifrup kanminasi hairaga ngasigi di asigi topic sigi matang da loisenjarage yai fare chinau mayam lamdam kya da leiba ireisa khuding ma kya famda nga hojik ibong ipa kaya ama sok tuna Rajmidi city ama di rims ta su leina mayam tare ko aduna sok apan kaya leiba sida mateng pangning ba leiraga di aina pizariba number sida mateng pangbiu Manipur gi wang model leiriba Assam da natana Assam gi wang modam apam pam khuding mak ta leiriba pokchen char pi kaya na angam ba mateng karing ba pangning ba targa di maming matha ga loina na address ka tawraga mateng pangbirak na ba amadi mateng pangbiu haina aigi channel gi maige di me ange famda pizariba number amadi QR sega mateng pangbirakna ba me ange famda amaka so hanna ikok nonjari miyo yama masa matomda mai thara sijarage to bada police na phara pokhare hairi Manipur gi governor gi lok bhavan mamangda advocate oiramba miyo yama thamoi chakman gina thamoi se puba thangma ngamaktabadagi isai tomta mai tharaga sijarage aina sidagi tawramba miyo yama police na phara pureba pigliba angang ani dubu kuki singna bom thadara padagi sire ado mihatpa puthokpi ase puthokpi daba mihatpa puthokpi ase puthokpi de adugi khangba ngamaktabadagi hojik central force na kapadagi miyo ahum mari sire asok apan kaya man leire asugumba kaya se puba thangba ngamaktareba aduna lok bhavan mamangda governor gi Manipur gi leiriba lok bhavan mamangda mioi advocate oramba mioi se isagi thamoi se isagi hakchang se pamudre thamoi se puthang amaktareba siningba kana lege taimong manje siningba kana no adubu khangma ngamaktradi puba thangma ngamaktragadi sirubagi kari hingubagi kari kana gene sidokpana phare na kalleba asuma mayam otpane ba mayam se uba ngamaktareba aduna advocate oiramba mioi ama Manipur gi lok bhavan mamangda masa matomda mai thadaraga mai tharaga sijarage na thoklae aduda police na phareba asidi haurakpata ngairi ba asidi
imit amang da icha sire ba imit amang da ibung yupa siraga kanana puthang amdori bono kanana khangba amdori bona ba hoji hoji ki pauda manipur gi lokban mamang da miyoi ama advocate oramba miyoi ama mai thana masa matom da sije dai tawramba da police na phara pure haire ba ichana mem hoji akhoi kai tawgani hꯧजिक अखोई कई तौगनी असीनी अइना हाइजनिंगी बसे अदो तंजासिदा अमुका वाफम खसितंगा थमजरमगे खरनी मांगदे ओंदा फोन यामना तौबिरई डोनेशन हापके डोनेशन पीगे इबुंग युपासिंग मतेंग तौजेगे आइना को अदुदा अइना हाइजेगे अइ हुजिक डोनेशन लौदे मतेंग हौजिक अइ मतेंग लौदे मतेंग पांगबिरकनु डोनेशन तौबिरकनु आइना अदुना मयांग इफमदा हाइजेगदबदी हौजिक अइना अमुका मुक डोनेशन खरा चथागे आइना डोनेशन गे अइना वीडियो मा हापचरी अदुना मयामना यारगदी हाइरिबा नंबर अइना पिजाखिबा नंबर 9706124664 हाइरिबा नंबर सिदा कांटेक्ट तौबिरगा नंबर सिदा WhatsApp सु यावबनी हाइरिबा WhatsApp नंबर असिदा असोम असोम की लेफम अमदी मिंगा लोइनना डोनेशन कापीर पतारगदी WhatsApp ता मिंगा लेफम गा हापीरागा अंगम मतेंग खजि खजि तंग पांगबिउ हौजिक से ऐसे हयेंग नत्रगा हंचित मणिपुर दा थोनी असा इमा सिंग वाई साने इबुंग युपा सिंग वाई साने होरे नुंगिदांग से अरेपा वारी अमा हायरगा आई मणिपुर थोकेना खंजरी अदुना मयाम से हौजिक पुंजनसी मयाम पुंजनसी मयाम पुनमक लोइ थोकपिरो हाइबो फमसे सी हाइजेगे अदुगा अमुका हाइजेगदबदी असिगुम्बा नुंगाइतबो थौदोक कया से ताबो उबगी मतुंगदा अखोइ तुमिना लेथोकपसे चुमबरा अखोइ तुमिना लेथोकदरा मणिपुरी वांगदा लेरगस अखोइना कई तोबम थोइए बस अखोइ खंदमिनेसिको पांगन नत्रगसो सेना नत्रगसो थौनाना अदुमाइना अखोइ म्याम पुंजन मिनेसे अफम जेसी हाइजेगे अदो इचिनो म्याम अमकसो नंबर से हाइजेरमगे 9706124664 हाइरिबा नंबर असिदा मयामना मतेंग पांगबिरकनी आबेगी थाजबसो थमजरी मयामनसो मतेंग पांगबिरअगदी अइनसो चचदोरिबा खोंजेट असिदा अखोइगी सोक्तुना पंदना लेरिबा इबुंग युपासिंगदा मतेंग खजि खजि तंग तौजरमगे आइना खंजबदगी मयामदगी मतेंग हिसु निजबनी अदो ममांगदा फोन तौबिरइबा मयाम पुनमपु मकसोना थागचरी मतमदुदा आइना मतेंग आई डोनेशन होजि होजि की ओइना लेपचरी हाइजेखिबदा होजि अमका मै डोनेशन हांगदोकचरे मयामना यारगदी डोनेशन जे होजिकी मतांगसिगा डोनेशन तौबिनाबगी तमकता मकसो मयाम पुनमगे फमदई कोक नोंजरी इफ्रुप जातिना याइफरे